Nongmagi Oiba Ayushman Arogya Shivir Pangthokhre India Laingakna community grassroots level dagi biyamda hakselgi oiba kanabasing lemna fanghanana ba paikhalapa khungthang ama oiba Ayushman Arogya Shivir gi saruk ama oina Directorate of Ayush Lafelpat amasung National Ayusha Mission Manipur gi miyeng makhada Rural Development Foundation Yaripok Bamolaikai 10-bedded Ayush Wing Thawal amasung Vision Montessori School Yaripok Vishnu Nahana punna silminaduna Nongmagi Oiba Ayush Health Camp amadi awareness program ama ngasi Yaripok Vishnu Naha mayai laikai da leiba Vision Montessori School da Pangthokhre Health Camp adu da 10-bedded Ayush Wing Thawal gi MO in charge Dr. Sarita, Dr. Ria, Dr. Jerita, Dr. Sonika, Dr. Monana Sarugyaduna nupi angang sing yauna tongan ba ana layong kaya layengduna mathau taba hidak langthak singsu lemna fanganki Loinana yoga gi demonstration kaya utuna mahiroi sing amadi mama singda yoga sanabagi kanabasing adu awareness piki Health Camp adu pangthokpagi matangda Rural Development Foundation Yaripok Bamolaikai gi Secretary KH Suranjoyna Health Camp asi maruoina Vision Montessori School gi mahiroi sing Oja Singh amadi akoibada lairiba miyamda 10-bed Ayush Wing Thawal gi Doctor kaya lakpiduna lemna ana layeng bagi khudung chaba adu pibani Camp asida yoga gi demonstration utuna yoga sanabagi kanabasing adu mahiroi sing Mapa mama sing amadi akoibagi miyamda awareness piduna khanghanbani haiki